Good morning mayam ngꯁꯤꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯖꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯌꯨꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯔꯨꯝꯒꯁꯦ ꯈꯔ ꯁꯦꯡꯗꯣꯛꯑꯒꯦꯅ ꯑꯗꯨꯅ ꯑꯩꯅ ꯆꯥꯛꯈꯨꯝꯒꯁꯦ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ Hello mayam ꯑꯩ ꯉꯁꯤꯁꯦ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯌꯨꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯁꯦ ꯑꯗꯨꯝ ꯈꯣꯏꯔꯝꯅꯤꯡꯕ ꯑꯗꯨꯅ ꯈꯣꯏꯔꯝꯊꯣꯛꯎꯔꯦ ꯍꯅꯨꯃꯥꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯄꯦꯛꯀꯤꯡ ꯇꯧꯁꯜꯂꯦ꯫ ꯐꯤꯁꯤꯡꯁꯦ ꯀꯔꯝ ꯀꯔꯝꯕ ꯄꯨꯗꯣꯏꯅꯣ ꯈꯟꯗꯣꯛꯑꯒ ꯑꯩꯒꯤꯁꯨ ꯃꯥꯒꯤꯁꯨ
ꯑꯁꯤꯗ ꯂꯩꯔꯦ ꯄꯦꯛꯀꯤꯡ ꯇꯧꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯤ ꯑꯗꯣ ꯔꯦꯄꯤꯗꯣ ꯒꯥꯔꯤꯁꯨ ꯃꯈꯥꯗ ꯉꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯒꯥꯔꯤ ꯆꯠꯇꯣꯛꯄ ꯉꯥꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯅꯥꯎꯅꯨꯄꯥꯒ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯆꯪꯉꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2 ꯍꯦꯜꯂꯦꯕ ꯑꯗꯣ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯏꯕꯥꯅꯤ ꯒꯦꯠ ꯑꯃꯨꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯇꯨ ꯒꯨꯋꯥꯍꯥꯇꯤꯅꯦꯕ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯣꯔꯦꯟ ꯁꯟꯗꯥꯒꯤ ꯇ꯭ꯔꯦꯟ ꯉꯥꯏꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯨꯝ ꯑꯃ ꯍꯣꯇꯦꯜ ꯑꯃ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯣ ꯇ꯭ꯔꯦꯟꯁꯤꯗꯤ ꯁꯟꯗꯥꯒꯤ ꯄꯨꯡ 9-10ꯒꯤꯅꯤꯅ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯖꯔꯦ ꯑꯗꯣ ꯑꯩ ꯏꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯇ꯭ꯔꯦꯟꯗ ꯂꯥꯛꯄꯒꯤ ꯉꯔꯥꯡꯁꯦ ꯑꯩ ꯇꯨꯝꯕꯁꯨ ꯌꯥꯗꯕꯅꯤꯅ ꯋꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯑꯩ ꯅꯤꯅꯦꯒꯤ ꯌꯨꯝꯗꯅꯤ ꯑꯗꯣ ꯅꯤꯅꯦꯒꯤ ꯌꯨꯝꯗ ꯌꯧꯕꯒ ꯑꯗꯨꯝ ꯐꯅꯦꯛ ꯀꯩ ꯀꯔꯥ ꯇꯥꯏꯖꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯁꯦꯠꯅꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯅ ꯅꯝꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ